ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯊꯥꯡꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯁꯅꯥꯅ ꯄꯨꯛ ꯌꯣꯝꯃꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦꯕ꯫ ꯊꯥꯡ ꯑꯁꯤ ꯄꯥꯏꯔꯒꯅꯦ ꯏꯇꯟꯇ ꯌꯥꯟꯁꯤꯟꯖꯔꯕꯁꯨ ꯄꯦꯜꯂꯣꯏꯗꯕ ꯏꯔꯥꯏꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩ ꯄꯨꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯉꯥꯟꯊꯣꯏꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗ ꯃꯥꯒꯤ ꯏꯁꯧ ꯑꯗꯨꯃꯛ ꯂꯥꯡꯂꯤ꯫ ꯏꯃꯥꯎ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯃꯥ? ꯍꯥꯏ ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ! ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯄꯥꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯗꯤ ꯑꯩ ꯀꯧꯔꯨꯀꯣ, ꯑꯩ ꯇꯨꯝꯃꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯆꯥꯛ ꯑꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯥꯈꯩ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯔꯨꯔꯒ ꯍꯧꯖꯤꯛꯇ ꯃꯊꯤꯕꯣꯡꯁꯤ ꯂꯥꯝꯃꯀꯥꯟꯗ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯀꯥꯏꯗꯅ ꯈꯤꯔꯦ꯫ ꯏꯆꯥꯒ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯑꯩ꯫ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯏꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯩ ꯍꯜꯂꯦꯍꯦ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯀꯔꯤꯕꯨ ꯊꯣꯡꯅꯤ ꯍꯥꯏꯕꯒꯦ? ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯌꯦꯟꯗꯦꯝꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯅꯠꯇꯅ꯫ ꯐꯔꯦ ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯨꯝꯂꯝꯃꯅꯤ꯫ ꯍꯩꯃꯥ, ꯑꯉꯥꯡꯗꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯆꯥꯛ ꯄꯤꯖꯔꯒ ꯇꯨꯝꯍꯟꯕ ꯌꯥꯗ꯭ꯔꯣ? ꯍꯣ ꯆꯥꯛꯇꯤ ꯂꯣꯏꯗꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯖꯧ ꯍꯥꯏꯕꯅꯣ? ꯏꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯆꯦꯁꯤꯅ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ, ꯑꯉꯥꯡꯁꯤ ꯀꯥꯡꯅ ꯌꯣꯝꯃꯤꯅꯤ, ꯀꯥꯡꯈꯟꯁꯤꯃꯇꯪ ꯈꯟꯖꯤꯟꯕꯤꯕꯗꯤ ꯌꯥꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯊꯕꯛ ꯍꯜꯂꯛꯑꯦ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯅꯤꯡꯗ ꯄꯥꯡꯗꯨꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯤꯌꯦ, ꯅꯪ ꯏꯃꯥꯅ ꯀꯟꯅ ꯊꯣꯡꯂꯤ, ꯂꯣꯏꯔꯛꯂꯅꯤ꯫ ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕꯣ? ꯂꯥꯝꯃꯦ꯫ ꯑꯗꯨ ꯕꯥꯕꯥ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ, ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯍꯧꯗꯣꯔꯛꯎꯀꯣ? ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨ ꯀꯥꯡꯈꯟ ꯈꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯨꯝꯖꯔꯁꯨ ꯉꯥꯏꯍꯥꯛ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯛꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ꯫ ꯀꯔꯤ ꯂꯩꯒꯦ ꯅꯄꯥꯝꯗ? ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯣ? ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯁꯨꯝ ꯍꯪꯕꯅꯤꯅꯦ ꯉꯥꯟꯊꯣꯏ ꯅꯪꯕꯨ꯫ ꯐꯔꯦ ꯆꯠꯂꯨꯔꯣ꯫ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯖꯧꯔꯣ, ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯥꯎꯔꯒꯦ꯫ ꯍꯣꯏ ꯍꯩ ꯊꯣꯏꯕꯤ, ꯅꯐꯤ ꯂꯣꯏꯁꯤꯜꯂꯨ, ꯅꯕꯨꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯍꯥ ꯕꯨꯕꯨꯍꯣꯏꯗ ꯆꯧꯁꯦꯕ? ꯑꯁ ꯑꯩ ꯇꯜꯂꯤꯗ꯫ ꯏꯇꯣꯝꯕꯅ ꯀꯔꯤꯒꯤ ꯇꯜꯂꯤꯕꯅꯣ ꯏꯆꯥ ꯊꯣꯏꯕꯤ? ꯑꯩꯗꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯐꯖꯕꯁꯨ ꯑꯝꯇ ꯂꯩꯇꯅ ꯑꯩꯒꯤ ꯐꯤ ꯐꯨꯔꯤꯠꯇꯤ ꯁꯦꯒꯥꯏꯕ ꯑꯃꯟꯕ ꯉꯥꯛꯇ꯫ ꯑꯗꯨ ꯁꯦꯠꯂꯒ ꯆꯠꯂꯗꯤ ꯑꯕꯣꯛꯅ ꯆꯥꯛꯅꯤꯕꯤ ꯃꯥꯜꯂꯦꯅ ꯆꯩꯔꯛꯀꯅꯤ, ꯅꯍꯥꯟꯃꯨꯛꯁꯨ ꯆꯩꯔꯛꯑꯦ꯫ ꯏꯇꯣꯝꯕ ꯃꯁꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪ ꯏꯄꯥꯅ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯄ ꯀꯥꯟꯗ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯃ ꯏꯄꯥꯅ ꯂꯩꯕꯤꯔꯒꯦ꯫ ꯑꯁꯦꯡꯕ ꯂꯩꯕꯤꯒꯗ꯭ꯔꯥ ꯕꯥꯕꯥ? ꯑꯗꯨ ꯕꯥꯕꯥ ꯑꯩꯗꯤ ꯂꯩ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ, ꯑꯩꯗꯤ ꯂꯩ ꯃꯆꯨꯁꯤ ꯌꯥꯝ ꯄꯥꯝꯖꯩ꯫ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯏꯄꯥꯅ ꯂꯩꯗꯣꯏꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯔꯅꯤ, ꯌꯥꯝ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯂꯩꯗ ꯍꯦꯛ ꯂꯩꯒꯗꯧ ꯃꯥꯜꯂꯤ ꯈꯨꯍꯥꯏꯒꯗꯤ꯫ ꯍꯩ ꯀꯔꯤꯅꯣꯅꯦ, ꯂꯩꯒꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯖꯔꯦ, ꯅꯪꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗ ꯑꯉꯥꯡꯗꯨꯗꯅꯦ ꯈꯤꯠ ꯀꯥꯏꯍꯧꯕꯤꯔꯅꯨ꯫ ꯀꯥꯏꯍꯧꯕ ꯅꯠꯇꯦꯅꯦ, ꯏꯆꯥꯒꯤ ꯐꯤꯔꯣꯜꯕꯨ ꯂꯩꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ? ꯀꯅꯥ ꯈꯪꯉꯦ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯁꯨꯛꯁꯥ ꯁꯥꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯗꯁꯨ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯩ ꯂꯩꯕꯤꯗ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯑꯩꯒꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯑꯣ, ꯅꯪꯅ ꯉꯁꯥꯏꯒꯤ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇꯅ ꯋꯥ ꯉꯥꯡꯂꯤꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯁꯥꯕꯤꯗꯕꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯅꯪ ꯁꯥꯎꯅꯗꯨꯒꯤꯗꯤ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯁꯦꯜ ꯇꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯅꯐꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯁꯥꯅꯤꯡꯗ꯭ꯔꯗꯤ ꯁꯥꯅꯤꯡꯗꯦꯅ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫
ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯁꯅꯥꯒꯤ ꯂꯤꯛꯀꯣꯜꯒ ꯁꯤꯍꯟꯗꯅ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯁꯦꯠꯍꯟꯗꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯩꯍꯟꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯅꯣꯡꯃꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯁꯥꯗꯨꯅ ꯏꯈꯨꯠꯃꯛꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯒꯅꯤ ꯑꯁ ꯌꯥꯔꯦ ꯊꯥꯅꯤꯡꯗꯕꯅ ꯅꯥꯔꯦ ꯍꯩꯊꯣꯏꯕꯤ ꯂꯣꯏꯗ꯭ꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯑꯩ ꯐꯤ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯤꯌꯦ ꯑꯃꯀꯣꯛ ꯁꯤꯠꯂꯨ ꯑꯉꯥꯡꯅꯕꯨ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯄꯥꯝ ꯌꯧꯔꯛꯂꯕꯗ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯔꯣ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯥꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯅꯁꯛ ꯅꯁꯨꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯀꯗꯥꯏꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥ ꯋꯥꯈꯜꯅ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯒꯕꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯋꯥꯅ ꯁꯤꯟꯖꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯄꯥꯗꯨ ꯂꯥꯏꯔꯔꯦ ꯃꯉꯣꯟꯗ ꯂꯩꯔꯨꯅꯨ ꯅꯪ ꯋꯥꯅꯤꯅ ꯍꯥꯏꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯨꯄꯥꯗꯨ ꯂꯩꯇꯅꯕ ꯍꯥꯏꯅ ꯐꯥꯗꯣꯛꯅꯔꯤꯗꯣ ꯅꯪꯅ ꯍꯟꯖꯤꯟ ꯆꯦꯟꯁꯤꯟꯗꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯋꯥ ꯅꯪꯅ ꯋꯥꯗꯅ ꯀꯅꯥꯅ ꯋꯥꯅꯤꯒꯦ ꯑꯁ ꯌꯥꯔꯦ ꯏꯃꯥ ꯑꯩꯁꯨ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛꯅꯤ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯅ ꯅꯕꯨꯛ ꯊꯟꯕ ꯌꯥꯔꯝꯃꯔꯣꯏꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤ ꯊꯣꯏꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯇ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯉꯥꯟꯊꯣꯏ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯋꯥꯅꯣ ꯑꯩꯒꯤ ꯋꯥꯁꯦ ꯑꯉꯥꯡ ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯅꯦ ꯕꯨꯕꯣ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩ ꯐꯖꯕ ꯌꯥꯝ ꯁꯥꯠꯄꯅꯤ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯌꯦꯡꯅꯤꯡꯉꯤ ꯏꯃꯥ ꯇꯨ ꯑꯗꯨꯗꯤꯅꯦ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯁꯣꯝꯗ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯈꯤ ꯃꯁꯥꯅ ꯆꯪꯈ꯭ꯔꯕꯗ ꯉꯥꯟꯊꯣꯏ ꯃꯃꯥꯗ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯂꯣꯟꯅ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯊꯣꯛꯂꯨꯔꯦ ꯀꯌꯥꯝ ꯀꯨꯏꯔꯕ ꯈꯪꯅꯕꯅ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯦ ꯅꯨꯄꯥꯗꯨꯗꯤ ꯀꯝꯗꯧꯏ ꯁꯦꯜꯒ ꯄꯥꯏꯕ꯭ꯔꯣ ꯄꯥꯏ ꯌꯥꯝ ꯄꯥꯏ ꯄꯥꯈꯪꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯕꯗꯤ ꯃꯔꯤ ꯂꯩꯅꯔꯨꯅꯨ ꯅꯪ ꯍꯦꯟꯅ ꯋꯥꯒꯅꯤ ꯅꯨꯄꯤꯗꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦꯅ ꯍꯥꯏꯔꯕꯅꯤ ꯑꯗ ꯑꯩꯅ ꯃꯇꯝ ꯈꯔꯒ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯊꯝꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯆꯨꯝꯗꯅꯦꯒꯦ ꯏꯁꯥꯅ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯅꯪꯅ ꯂꯧꯔꯤ ꯐꯤꯔꯦꯞ ꯑꯗꯣ ꯏꯃꯥꯅ ꯌꯥꯏ ꯁꯦꯜꯕꯨ ꯄꯥꯏ ꯍꯥꯏꯔꯕꯗꯤ ꯏꯃꯥꯗꯤ ꯌꯥꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦꯅꯦ ꯉꯁꯤꯁꯦ ꯅꯨꯡꯊꯤꯜꯗ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯣꯛ ꯍꯦꯛ ꯎꯅꯍꯧꯔꯣ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯏꯇꯣꯝꯕꯅ ꯈꯪꯗꯅꯕ ꯍꯣꯠꯅꯧꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯋꯥ ꯊꯣꯛꯅꯔꯛꯄ ꯁꯣꯏꯔꯣꯏꯍꯩ ꯑꯩꯁꯨ ꯃꯥꯕꯨ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯂꯣꯟꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯃꯥꯅ ꯈꯪꯂꯛꯂꯒꯅ ꯀꯣꯛ ꯍꯦꯛ ꯈꯟꯅ ꯊꯣꯛꯂꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯃꯥ ꯇꯧꯒꯦ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯕꯤꯕ ꯉꯝꯗꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯏꯁꯥꯅ ꯍꯟꯗꯛ ꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤ ꯃꯧ ꯑꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥꯕꯒ ꯃꯔꯤ ꯂꯩꯅꯔꯤꯕꯗꯨ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯌꯥꯔꯝꯃꯤ ꯏꯃꯥꯅꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ ꯏꯆꯥ ꯂꯥꯛꯄꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯤꯒꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯃꯥꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯎꯅꯁꯤ ꯍꯥꯏꯅ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯊꯣꯝꯕ ꯑꯩꯕꯨ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯕ ꯑꯩꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯇꯥ ꯊꯣꯝꯕꯒ ꯎꯅꯅꯤꯡꯕꯒꯤꯅꯤ ꯊꯑꯣꯏꯅ ꯄꯥꯝꯅ ꯂꯥꯛꯂꯒ ꯇꯥ ꯊꯣꯝꯕꯒ ꯎꯅꯔꯤꯁꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯣꯛ ꯀꯥꯏꯅ ꯊꯣꯛꯑꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯋꯥꯅ ꯂꯩꯗꯨ ꯇꯟꯗ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯂꯥꯛꯑꯣ ꯅꯈꯨꯠ ꯊꯥꯡꯂꯒ ꯄꯤꯖꯒꯦ ꯃꯇꯝ ꯈꯤꯇꯪꯒ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯕꯣꯏꯗ ꯑꯩꯁꯨꯅꯦ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯣ ꯑꯩꯅ ꯀꯣꯟꯁꯪꯅ ꯁꯥꯂꯝꯂꯕꯅꯤ ꯃꯊꯪ ꯃꯅꯝꯗ ꯂꯧꯔꯣ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯅꯤ ꯁꯤꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯊꯨꯡꯍꯜꯂꯒꯦꯅ ꯉꯥꯏꯔꯒ ꯂꯩꯔꯝꯅꯤ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯑꯁꯨꯛ ꯐꯕ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯑꯄꯪꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ
ꯃꯥꯅ ꯅꯪ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯃꯨꯛ ꯊꯦꯡꯅꯕꯅꯤ ꯑꯗꯨꯅꯤ ꯃꯥꯅ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯃꯨꯛ ꯊꯦꯡꯅꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯃꯕꯣꯛꯇ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯏꯃꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗꯅꯦ ꯃꯥꯏ ꯍꯟꯖꯔꯛꯁꯅꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯒꯅꯤꯌꯦꯕꯣ ꯉꯥꯡꯕ ꯌꯥꯝ ꯍꯩꯅꯤꯍꯦ ꯍꯩ ꯅꯃꯥꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯂꯥꯛꯆꯕꯁꯤꯗ ꯃꯇꯥꯁꯤꯡꯒ ꯎꯅꯖꯔꯤꯕꯅꯤ ꯊꯦꯡꯂꯕꯁꯨ ꯀꯩꯗꯧꯋꯦꯒꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯁꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯥꯏ ꯄꯛ ꯑꯃ ꯍꯦꯛ ꯄꯛꯇꯦ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯕꯅꯔ ꯀꯔꯤꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯊꯣꯏꯁꯨ ꯊꯣꯝꯕꯒ ꯎꯅꯔꯒ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯏꯃꯥ ꯂꯥꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯑꯩ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯗꯣ ꯏꯃꯥꯒꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯏꯇꯥ ꯑꯃ ꯎꯅꯔꯨꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥ ꯅꯆꯥꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯨ ꯁꯤꯁꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯉꯥ ꯊꯣꯡꯕꯗꯣ ꯈꯔ ꯍꯥꯞꯄꯤꯔꯤꯕꯅꯤ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯉꯁꯥꯏ ꯊꯣꯝꯕꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯁꯥꯔꯦ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯥ ꯊꯣꯝꯕꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯕꯗꯤ ꯊꯥ ꯐꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕꯤꯗꯧꯔꯤ ꯑꯩꯁꯦ ꯃꯧꯅꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯂꯩꯔꯦ ꯈꯪꯂꯕꯁꯨ ꯑꯩꯕꯨ ꯃꯥꯅ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯐꯔꯅꯤꯗ ꯀꯩꯗꯧꯔꯨꯅꯤ ꯏꯋꯥꯅꯦꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯀꯝꯗꯧꯍꯧꯕ ꯑꯁ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯁꯤꯟꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯖꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩ ꯊꯥ ꯊꯣꯡꯕꯗ ꯂꯩꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏ ꯑꯍꯤꯡꯗꯨꯃ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗ ꯑꯗꯨꯃꯛ ꯂꯣꯟꯅ ꯊꯣꯝꯕꯒ ꯎꯅꯔꯝꯃꯤ ꯏꯇꯣꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯆꯠ ꯂꯤꯆꯠꯇ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯇꯣꯝꯕ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯁꯥꯒꯤ ꯉꯥꯃꯣꯛ ꯂꯩꯒꯦ ꯍꯥꯏꯅ ꯀꯩꯊꯦꯜꯗ ꯆꯪꯂꯝꯃꯤ ꯍꯩꯃꯥ ꯏꯇꯣꯝꯕ ꯅꯪꯕꯨ ꯏꯇꯣꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯗꯣꯝꯆꯥ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯎꯈꯤꯗꯕ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯤ ꯏꯗꯣꯝꯆꯥ ꯏꯇꯣꯝꯕ ꯑꯩ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯀꯔꯤ ꯋꯥꯅꯤ ꯏꯗꯣꯝꯆꯥ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯟꯊꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯣ ꯏꯇꯣꯝꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝꯗ ꯁꯤꯡꯅꯔꯞ ꯇꯧꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯗꯣꯝꯆꯥ ꯉꯥꯟꯊꯣꯏꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯑꯗꯨꯝ ꯇꯣꯏꯅ ꯎꯅꯕ ꯊꯦꯡꯅꯩꯅꯦ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯣ ꯏꯗꯣꯝꯆꯥ ꯁꯤꯡꯅꯗꯕ ꯉꯝꯗꯦ ꯅꯪꯅꯦ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨꯀꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯏꯃꯨꯡ ꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯏꯇꯣꯝꯕꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯇꯣꯝꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯌꯨꯗ ꯇꯥꯏꯅꯔꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯉꯥꯟꯊꯣꯏ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯎꯅꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯑꯁ ꯇꯥꯖꯅꯤꯡꯗꯦꯗ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗ ꯋꯥꯗꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨ ꯅꯨꯄꯤ ꯃꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩ ꯈꯪꯒꯟꯗꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯑꯁ ꯀꯩꯅꯣꯗ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯭ꯔꯣ ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯉꯥꯟꯊꯣꯏ ꯂꯥꯎꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯍꯦ ꯅꯇꯥ ꯇꯧꯅ ꯌꯦꯡꯅꯤꯡꯗꯦ ꯉꯥꯟꯊꯣꯏ ꯃꯄꯥꯜ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯄꯨꯔꯣꯏꯕꯅ ꯐꯨꯕꯗ ꯑꯩ ꯁꯤꯗꯧꯔꯦ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯇꯥꯠ ꯑꯁꯤ ꯑꯉꯛꯄꯅꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯕ ꯃꯥꯕꯨ ꯍꯥꯠꯇꯧꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯍꯦꯛꯇꯃꯛ ꯂꯥꯎꯏ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯃꯅꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯕꯣ ꯏꯃꯥꯕꯣꯛ ꯌꯦꯡꯉꯣ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯕꯨ
ꯐꯨꯔꯤꯕꯅꯦ ꯍꯦ ꯏꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯕꯣ ꯍꯥ ꯅꯪꯕꯨ ꯐꯅ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯀꯔꯝꯅꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯤ ꯏꯇꯣꯝꯕ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯏꯃꯥꯕꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯏꯇꯣꯝꯕꯒꯤ ꯋꯥꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯟꯊꯣꯏꯅ ꯁꯠ ꯍꯦꯛꯇ ꯃꯁꯤꯡ ꯈꯨꯝꯂꯛꯂꯝꯃꯤ ꯀꯔꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯍꯥ ꯅꯪꯉꯣꯟꯗ ꯂꯩꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯍꯩ ꯉꯥꯟꯊꯣꯏ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯑꯃꯨꯛꯇ ꯀꯥꯕꯣꯛ ꯄꯣꯛꯈꯤꯅꯨ ꯑꯗꯨꯒꯅꯦ ꯏꯇꯣꯝꯕ ꯅꯪꯁꯨ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯨꯖꯩꯗꯨꯅ ꯇꯧꯒꯅꯨ ꯏꯃꯥꯕꯣ ꯑꯩꯕꯨ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯌꯥꯝꯅ ꯑꯣꯠꯅꯩꯕ ꯅꯨꯄꯥꯗꯣ ꯏꯃꯥꯕꯣ ꯅꯆꯥ ꯌꯥꯝ ꯄꯦꯟꯅꯤꯡꯕꯁꯤꯗꯤ ꯐꯔꯦꯁꯦ ꯏꯇꯣꯝꯕ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯒꯅꯨ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯅꯕ ꯁꯤꯟꯒꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯄꯣꯊꯥꯔꯨꯔꯣ ꯍꯩ ꯉꯥꯟꯊꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯅꯆꯤꯟ ꯈꯨꯝꯕꯗꯣ ꯈꯔ ꯍꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯁꯥꯈꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯔꯝꯅꯕꯨ ꯇꯥꯔꯤꯕ ꯄꯥꯎꯅꯣ ꯈꯪꯗꯦ ꯃꯆꯥꯒ ꯃꯌꯥ ꯈꯠꯅꯩ ꯇꯥꯕꯗ ꯍꯦꯛꯇ ꯆꯦꯜꯂꯛꯏ ꯄꯥꯏꯔꯛꯄꯅ ꯍꯥꯜꯂꯤ ꯁꯥꯈꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯩ ꯉꯥꯟꯊꯣꯏ ꯏꯃꯥꯒꯤ ꯉꯥꯟꯊꯣꯏ ꯏꯃꯥ ꯂꯥꯛꯏꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯏꯃꯥ ꯏꯇꯣꯝꯕꯗꯤ ꯃꯥ ꯂꯩꯇ꯭ꯔꯥ ꯀꯧꯊꯣꯔꯛꯎ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯏꯇꯣꯝꯕꯁꯨ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯊꯕꯛ ꯆꯠꯇꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥ ꯍꯥꯏ ꯏꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯥꯟꯊꯣꯏꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯥ ꯌꯥꯝꯅ ꯍꯣꯡꯂꯦ ꯃꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯆꯗ꯭ꯔꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯔꯗꯅ ꯍꯥ ꯅꯪꯅ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯏꯆꯥꯁꯤꯗ ꯑꯣꯠ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯃꯆꯥ ꯂꯩꯔꯤꯕ ꯏꯃꯥꯅ ꯂꯝꯂꯥꯟꯕ ꯀꯅꯥꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯒ ꯀꯔꯝꯅ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯏꯗꯣꯝꯆꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦ ꯏꯃꯥ ꯅꯆꯥꯗꯤ ꯉꯥꯟꯊꯣꯏꯒꯤ ꯂꯤꯆꯠꯁꯦ ꯄꯥꯝꯗꯦ ꯍꯣꯏ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯕꯗꯨꯗꯤ ꯑꯩ ꯁꯣꯏꯔꯦ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯖꯩꯗꯨꯗ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯁꯥꯈꯤ ꯊꯣꯛ ꯑꯣꯟꯈꯠꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯅ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯃꯤꯅ ꯏꯆꯥꯁꯦ ꯂꯥꯟꯅ ꯄꯥꯎꯊꯣꯛꯂꯒ ꯅꯪꯅ ꯊꯥꯖꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯕꯅꯤꯅꯦ ꯍꯥ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯑꯣꯠ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯑꯩ ꯂꯥꯛꯂꯤꯉꯩꯗ ꯏꯆꯥꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯏꯃꯥ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯏꯇꯩ ꯏꯅꯧ ꯂꯞꯅꯕꯒꯤ ꯋꯥ ꯍꯥꯏꯕꯤꯒꯅꯨ ꯐꯩ ꯍꯟꯗꯛꯇꯤ ꯍꯟꯗꯛ ꯑꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯥꯗ ꯌꯥꯝ ꯐꯨ ꯆꯩꯅ ꯇꯧꯔꯝꯂꯕ ꯁꯥꯈꯤ ꯑꯩꯕꯨꯗꯤꯅꯦ ꯅꯪ ꯐꯠꯇꯦ ꯍꯥꯏꯅꯨ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯈꯠꯇꯨꯅ ꯏꯇꯣꯝꯕꯗ ꯆꯩꯕꯤꯔꯤ ꯏꯇꯣꯝꯕꯁꯨ ꯃꯥ ꯃꯃꯤꯠꯃꯛꯅ ꯎꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯃꯤꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯟꯅ ꯂꯧꯔꯨꯕꯁꯤ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏꯗꯨ ꯊꯣꯝꯕꯒ ꯎꯅꯔꯝꯃꯤ ꯁꯤ ꯉꯥꯟꯊꯣꯏ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯦ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯇꯥꯊꯣꯝꯕ ꯁꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯑꯩ ꯁꯤꯖꯤꯟꯕꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯊꯣꯝꯕꯅ ꯉꯥꯟꯊꯣꯏꯒꯤ ꯃꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤ ꯉꯥꯟꯊꯣꯏ ꯍꯔꯥꯎꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯅꯥꯟꯖꯗꯨꯅ ꯄꯥꯛꯆꯕ꯭ꯔꯥ ꯇꯥꯊꯣꯝꯕ ꯌꯥꯝ ꯄꯥꯛꯆꯔꯦ ꯅꯉꯣꯟꯗ ꯁꯅꯥꯁꯤꯅ ꯅꯪꯒꯤ ꯐꯖꯕ ꯍꯦꯟꯒꯠꯍꯜꯂꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯤ ꯅꯪꯁꯤ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯉꯥꯟꯊꯣꯏꯗ ꯆꯥꯗꯈꯣꯏ ꯌꯦꯡꯉꯤ ꯉꯥꯟꯊꯣꯏ ꯏꯀꯥꯏꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯊꯣꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯏꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯛꯀꯅꯨ ꯏꯀꯥꯏ ꯀꯩꯒꯤ ꯏꯀꯥꯏꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯑꯗꯣ ꯉꯥꯟꯊꯣꯏ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯁꯅꯥꯅꯤꯀꯨꯜ ꯃꯌꯥꯝꯁꯨ ꯁꯥꯕꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯅꯪ ꯌꯥꯔꯣꯕ ꯉꯥꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯣ ꯈꯔ ꯇꯞꯂꯞꯅ ꯍꯣꯏ ꯑꯩ ꯊꯣꯝꯕꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯏꯇꯣꯝꯕꯅ ꯃꯈꯣꯏꯅ ꯎꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯏꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕꯗꯣꯝꯗ
ꯄꯔꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯣꯡ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯑꯝꯇ ꯊꯥꯗꯣꯛꯁꯤ ꯁꯤꯟꯅꯕ ꯇꯥꯔꯤꯕ ꯃꯣꯏ ꯃꯄꯥ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯥꯊꯣꯝꯕ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯂꯥꯎꯅ ꯌꯨꯝꯗ ꯆꯠꯁꯤꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯇꯣꯝꯕ ꯁꯥꯎꯅ ꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤꯃꯧꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯖꯔꯤꯕ ꯑꯣ ꯃꯧ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯖꯩꯔꯣ ꯍꯣꯏ ꯊꯤꯔꯤꯕ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯏꯅꯤꯡ ꯇꯧꯍꯟꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈ꯭ꯔꯕꯕ ꯁꯤ ꯎꯔꯕ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯎꯠꯇꯨꯅ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯀꯔꯤꯕꯨ ꯇꯧꯕꯤꯈ꯭ꯔꯕꯒꯦ ꯍꯥ ꯑꯩꯁꯨ ꯃꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯃꯤ ꯅꯪꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ ꯏꯇꯣꯝꯕꯗꯨ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯅꯨ ꯑꯩꯒꯤ ꯌꯨꯝꯁꯤ ꯅꯪ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯨ ꯆꯠꯂꯣ ꯑꯩꯁꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯤꯌꯦ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯂꯣ ꯑꯩ ꯆꯠꯀꯅꯤꯌꯦ ꯅꯪꯒꯤ ꯅꯥꯛꯇ ꯑꯩꯁꯨ ꯂꯩꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯀꯞꯂꯗꯨꯅ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯕꯥꯕꯥ ꯏꯃꯥꯁꯤ ꯈꯥꯃꯣ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯉꯥꯟꯊꯣꯏ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯍꯧꯏ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯏꯃꯥ ꯕꯥꯕꯥ ꯏꯃꯥ ꯈꯥꯃꯣ 이마지 가면 봐봐 이마지 그래 이마 이또바 마기 누피기 matau aduda mata sengna penchi masahu paukhat piduna thoibi kapkano chachakhrusano namase napai gi dakta lebase yam wara male somtana nganthoi mapamdani sangdana thombagi mayum tamna laklammi angakpani nganthoi gi thamoi karisu leitaba sana lupa sil khrani hena lumkhibana masa mawabu mirairamlaga senjau paiba thombagi manakta oina makhongna thong laklammi asumna numisisu haukhirami mathangi numitni itomba magi nupida phana sauninglabasu magi nupibu nungsiba kaubanina kainaba ngamloi khanduna magi nupiba kauba mapam laklammi adubu nganthoigi mapamda yorakpadadi nganthoigi mangolda nupa ahal ahum amaga nganthoigi mama sakiga phamduna wari toribadu urami itomba makhong adu thangjinba ngamda thongal adu ngahak leptur lei nupa ahal singa du satkhrebada itomba masan piu makut samduna manemgi manakta sanglaklammi ima nganthoi belaitabra ai mawbulo bulaklibani kanagi nganthoi ha ai isa na pidi ngarang numidang sinjau paiba thomada senkre manemgi pakhum tabada itomba ngakna manemda yengdur lei thoibi mapagi makhut adu nomduna baba akhoi ma kadai da senkre haino akhoi ni tanau sima do hai chalo nasak sindu yenginde isa na ne ma ye pamba lambi da sasakibani amuka ne yeke khanganu satlo yare ai thabok yam chinba mini ari badu noi go sinadana wari sabagi matam laite asi haina saki ngangang duni imung ne sangkre itomba tapna yumadudagi makhong thangdoraklami thoibi madi angangnina mapada wahang kaya hangli baba khoi ma to kadai de leike baba imasu akhoi ga yumda puna sala sena hayo abong nga sai ma sengrai do kaidano akhoni tanau seba adugai ma do pharaga ne yumda puraksi itomba sintarak liba mi lupirang do teithokuna ipagi thoibi dak pawda wangyam hanglano isagi wanggi pakho ipada pibagam loidore asi haini itomba masawu themjili somdana kamdauri nganthoi thombagi manakta yam nungai ne leirami adubu kayam kuina nungai ne bu leigani thomba magi phatabali set adu nongmagi asumasum uthok phauraklammi nongmagi numitni nganthoi mapurei ba thombada sauna wa hairi ta thomba nang toisibu kai nang ayumban mina do leiraba kansida atopa lamlanbi kanamaga mari leirani bisibu karigino nangi na thoro ha nangi kari na tholeke na thongna pinaki kusinegi aigi aningo pama tawbada nang wagang ba yaroi kari yaroi doribano aise nangi loina bi aigi puroibana lamlanbi kanamaga mari leiranaga aina karamna tumina khangdo leyo haibano as
nang si wa yam ngakhrida ain tumi leyu haringai tumi leyu natradi nang ain phubada kanana su kadbi bangam loi angakpani nupa no gi lichasi yumgi nupi leina leina atopa lamlan bi maga mari leina bangam ba I hai ba nang gi lichana kamdo ba nang su yum amagi mong na tro nawa na pura ba leina nang su engona na yum pa lak libasi ha chapmani ngan thoi thomagi wa tu da pendana thomba da yengsai ma thombana mayek ta nganglak pa duda khumpham khangda lei nokpu nokninge di nang na sarna sagli chati khangjada ai goda yam ai singsa ga ai gi punsi di ai ya pa ma tawgani dupi ko ning le ko ning re to kani ta thomba pharasu patrasu hausikti ai khoi ni amat oirabani tang na sumna to buse ai khang magam ti mashi ai na wa nga ga no hai hai da sum phenjili adu di nang asi hai na thomba phok hagatuna ngan thoi gi masam adu sro lakla singlaga mamai da khupang na on da tharami ngan thoi kapana tana kari su haise bangam ti khangbra mi ushitaba ai gi pa gi mayuk ta leiba hausikti nang hausikti kari sa na saktu ura ga sum phuning me gale ai da sakragi asi hai na thomba du ngan thoi da han yenglam da satkirami asumna numit asi so haukirami adubu nongma kangde thomba na ngan thoi bu phusaiba otpi nei bi ba asum hengalaklammi asumna nongmagi numit ni ngan thoi ingkhol aduda maroi mapang hek tun leiri ngai makhoi gi yimthang na banupi amana haima ngan thoi karino namai duda khamdekli mayam dubo nate karino tari badak pham mayam dubo ngan thoi mamai da tari ba thomba na phubi bagi dakpham mayam adu udana ba haina masamadu khotha du khumjili aduga asema minok amanok tuna tusin muda soki bani isia ngan thoi nangna walo labasu isi loina khangi ngan thoi nangmu kharam tawdana masi oktaba thomba isi lerik libunone mase yam phatabani magi hanagi nupi dusu mana phubi saibi hemamadagi khanglak pangamdadana mapamna sakribani mase yam phatami nangne heising layuko nang sibam nabam khangdaba tare ngan thoi kari su khumda lei tumina asumna numidangi matamni thomba yu ngausilaga halaklami aduga adungai no mabu itomana phukibadu ningsinglaga pendana lawi aibu kaisu leitam minai masamana phukiba ai maisida kinna thinkiba mabudi ai da lemna thari khangidana madubudi ai ganthoi thonga ai hale ganthoi mamang thonga do hangdoktuna as manam sidi kaino manam sidi oi nangi nupa na aigona phuba tamta nangi nupa khamloktribado karigino ha thoina nangi nupa duna ai phuali natro ta thomba kaino nangna hairibaduba si phengli mina taraga kainom khangiba tare lao imungda sanglasi chaisinga sanaba tobiro lao hai nangna thongma saksaga mi man braise nangi nupa na ai phukiba makhong pangna kawkhibadu gi laman oina nang waina mu huji phu tare asi haina thomba ngan thoibu minungsi leita phubirami aduga thawasada ngangang nan tumkhirami asumna ngya gi matung ngan thoi mapana thoraklami aduga mangol gi khongpian aduda ngan thaduna masi pumba aina to panjabani tungai ba punsi mahing pamli bani haina ipuroi pamani isaba mirairaga pattaba baki manakta ikhongna tongna lakibani wasasano aina wadana kanana wani haibage asi haina hikna kapli ngasidi ngan thoi magi lareba mapuroi ba itomba madi piklibi masana pibu yam ningsinglaklammi mapa masana karam le namgani mama aina lamlat pa kana magi makana laikre tabada isana mama ibu karini na kalamgani ipuroi ba naswidana aibu hangoiramgani aisi kaya adu wakal tilirapadu nasidi isana isagi asoiba khangjarakli adubu hausikti pomda bakaukri eikamnaba miphat asigi monak leiba tabani asumna numit asisu haukirami mathangi numit ni thombadu maga nongna khangnabi nupi mapudu laklammi kanana nupi sidi maga sidagi yumasi leiradoni ma engona silaklamani nganthoi mapuroi bada sauna kaino ta thobada tawbirakli bisiba yumasi ai malaina leina lamlan bimpudu lakbasibu haugnaribra he taningde aina tawba thabakta wa nga no hainai banatro awaiba nangi nupi se
จะเป็นยำงังยำตานิ่งดิเฮ้ใกล้ดูนังไหนฮะเฮียพ่อพี่นังมีกี่ดูปีเลยเนี่ยมันดูป้าสิได้จับดีนังดูป้ากับเดลิเซจับฮะอาศัยให้นังงานถอยดูปีดูสักผู้กันในอิลีดูปีดูสุคงปั๊มสาวจะดูตุสิลีดูปีดูกับสินนั่นดูนะแต่ทว่านังกินดูปีนายอินทุเรกะนั่นน่ะตัวมีเลยดูใกล้กินดูฮะผู้วนังกินดูปีสิผู้วไม่ใช่ไอ้ตัวกี่ไม่ใช่อาศัยให้เนี่ยทวงบันดางานถอยกี่มังกัสมิดดูนะนังน่ะต้องไม่ยาวมีเรื่องบ้าเสียฮะนังคุชิทุเดียบอยู่ให้ปะพูดสิละมาดูทวงบ้างานถอยบุมาทวงวันรำคังน่ะผู้บ่าวรักลับมีพูดสิละครับสักตาสิกะไอ้บุอภาวิกายดูนะพูดสิละงานถอยนูปีดูแต่มาเป็นอดุภัยในยิงดูนะมาสินาดูสิงลับนกดูนะดูไงนี่ขันนะนักสู้มีพัดแต่สิกิมานักตาหลักใจปฏิมิฮะนักอีขันมีบัดาดูไงตัวบุพาวิเรดีอดุปฏินักสู้แค่คุยนะดูไงนี่เลยปะพังยิงเกมุสิมีแค่อุสิจีอยู่มุสิด่าตกเลยกันนะอาศัยให้นักทวงบ้างานถอยกิมังงังสัมไปดูนะหลังตัวอิลลีจัดนังยุ่งสิเลยเบียจัดลงจักรุจักอาศัยให้นักทวงบ้าทวงดูลนสินคีงานถอยกริสุให้ดาตับนากันตัวนะอุปายเลยดามายุ่มทะลักลำมีมายุ่มยาวระบดามาสักพิบัมดูอุบดาสักปาขันนะอิมากีเบียมาอิสาไกดาวเลยอิสาตะการนะสุนทรตาวริโนงานถอยกริสุคุมดาเฮียกับลักลำมีงานถอยไกดาวระกินังโวฮะอิมาดังตายอิมาน่าจะไอซิกยาดังว่ากันเฮลุระบดาอาศัยให้นะทวงมากีพัดจับลิซัดบุมบามามาดตำลำมีนุกเสียระบอิสามาดีอีปุรุยบูตกลำตุนะนุกไอ้นี่กันนะไอ้นะลำลานมาบ้ากิมันดังแต่จัดกิมันอดูบ่าวสิ่งนี้อิสาเนี่ยอิสากีคงนะสิ่งสันติยันฉันจะมากันจับมันเลยสินี่ไอ้เนี่ยต้องจะระบดูกิไม่พังเลยไม่พังเลยสากีสุมาสากีมาโตตัวยิงมางำจะมาเลยมาสุกับเลยตกลุยมากิเบียบตกอีบ้าอิสากิบัดเอาเสียยังมางำจมาสิผมนะบ้าพัดจะบินน้ำมาเองนะอิสานะพัดตะบ้าอารันบัลลับีเดสัตปะบัดตำนะไอ้เนี่ยใส่งานบางยิมหุ่นไอ้เนี่ยเห็นนะพัดตะบัลลับีอดุนะคงทางสินนะมาให้คิดเป็นอีบ้าก็สิเดียยิบมันสิเสียเลยขาตาเรมาเลยขาตาเรยังติงามันตรีมาอาศัยให้นับเป็นแต่นักกับลีอาสุมนันมิดอาศัยสุฮาคีดามีอาสุมนันมาตำเดียสุมฮาคีงานถอยมากิมาสานปีถอยบีมาดีมาปูเรบีตุมบาบุเห็นดุสีบามาคอยบุอุนิงมาพาวรักลามีอดูบุมาราฮัลเลบีมาดีอามุขันนะมาสามาปูเรบกิมังดาเลปังกำลำเดอาสุมนันโนมากินดมิดนี้อาเฮกิมาตำนี้งานถอยมาเกคอมเลนบังลันดามาสานปีถอยบีบุอุรามีมาสานปีถอยบีนะมาบุกวนจันทุนกับละกะอิมาเด็กจัดคิโนอิมาบุดุสีอิมานั่งไอ้ท่าดงละกจัดคิโนงานถอยมันเป็นอดุขังปังหลักลำมีอดุกมาซาบุกูดุนะอิมากิถอยบีอิมานั่งบนท่าดงตุนจัดเลยอิมาลาเนอิมากิถอยบีอิมาลาเลสักสุตุมทารบดุมาสานกับเหล่าบตรบุตุดปาขันนะงานถอยไกดาวเรฮะอิสาไกดาวเรเกอิมาไอ้กิสันถอยบีโตมาไม่เหมือนจัดคิดด้วยนะเขาสิ่งแต่ไอ้กิมังเด็กกับลับมาอิสาพยายามมันยังไงมาไอ้เจ้าพยายามทุกสิ่งอาศัยให้นับเป็นแต่กับลีสักสุมาซาบุตกลุกับละโนให้บรรดานะกริสุไปเลยรำเตงานถอยแต่เสียงนะมาซามาปูเรบกิวะเขาดาอังเขาไปให้บรรดาอวยระบัดนี้อาสุมนันโนมกินดมิดนี้สักมาซานุปีงานถอยนะมาตมปุ่มบดากับตุนัตตามังตุนัตตาไลรีบดูมาดูอุบดันนงไงจะดูนะมาสักว่าเขาคราดอวยระบัสุนงไงจะนับให้นะมาซานุปีงานถอยบุสักนั้นนำดานะไก่เทลปูดุนัลักลำมีอาสุมนักไก่เทลระบดาพิยุนมาปวดพม่ามาเดสันนักตุนะอิมากิงานถอยสิดากีอิสานะป้ามาพี่พันเอกโตขัลอิมาเลยบิกิโอ้ยมาอดอนั่งสิดาพี่ขัลละมุกไออินสังกับพี่ใครยังลูกอาศัยให้สักสัตกีงานถอยอาสมปวดพม่าดูดากีพี่ใครขันดูเลยยังไงมาสานปีถอยบีนะมาป้ากีมาคุดซ้ำดูเล็บลีบดูอุรักลำมีอิมากิถอยบีอาศัยให้น้ำมาดอมมาสินส่วนใจถอยบีมาสุมาเลยบดอมได้ยังหลังตุนะอิมาอาศัยให้นะ
ꯃꯃꯥ ꯉꯥꯟꯊꯣꯏ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯎꯖꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯨ ꯃꯥꯡꯈꯤ꯫ ꯊꯣꯏꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯉꯥꯟꯊꯣꯏꯕꯨ ꯅꯥꯊꯩꯔꯝꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ "ꯏꯃꯥ, ꯅꯪ ꯀꯥꯏꯗ ꯂꯩꯍꯧꯔꯤꯅꯣ? ꯄꯥꯕꯈꯩꯒ ꯏꯃꯥ ꯅꯪ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ?" ꯁꯅꯥ ꯅꯣꯛꯂꯗꯨꯅ "ꯏꯃꯥꯅ ꯐꯤꯝꯗ ꯌꯦꯡꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯅꯪꯒ ꯅꯪꯒꯤ ꯄꯥꯕꯒꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ, ꯆꯠꯇ꯭ꯔ ꯂꯩꯔꯝꯃꯤ." ꯏꯇꯣꯝ ꯃꯃꯥꯁꯨ ꯉꯥꯟꯊꯣꯏ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯉꯥꯟꯊꯣꯏꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯁꯅꯥ, ꯅꯪꯕꯨ ꯀꯥꯏꯗꯕꯨ ꯂꯩꯔꯨꯏꯅꯣ? ꯑꯩꯗꯤ ꯅꯪ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦ." "ꯍꯣ ꯄꯥꯈꯠꯄꯤꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣ ꯄꯥꯈꯠꯆꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯪꯒꯤ ꯄꯣꯠꯆꯩ ꯂꯩꯗꯧꯕꯗꯨꯕꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" "ꯂꯩꯗꯧ ꯂꯩꯇ꯭ꯔꯤ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯅ ꯁꯅꯥ ꯑꯃꯗꯤ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯑꯗꯨ ꯍꯦꯟꯅ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯄ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯃꯤꯔꯥꯏꯔꯨꯕꯤ ꯉꯥꯟꯊꯣꯏ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯔꯤꯅ ꯆꯥꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯈꯤꯔꯝꯃꯤ꯫